Police na Kuki Nupa ama rescue tawkri. Lambi lamang na dun Imphal West District ki Kanglatombi rom da sangsilakhiba Kuki Nupa ama District Police Commando gi team amana rescue tawraba matung Sapramana Police Station na sinakre hari. Press na pangwa pauno hai ngara nungtil pung ohung khre helakpada lambi lamang na duna Kangpokpi District lomdagi Imphal West ki Kanglatombi area da lansilakhiba nupa ama sakangdaba singna phakre heba pau khongmadiki Imphal West District Police Commando gi team na khudakta thibu humbi gi thapuk satakhi ma Imphal West District tagi Torial da asi baksang ama leramle Thobal District ki manungsanba Khoirom mathak laikai gi ply factory manaki Thobal Torial mapan asi baksang ama ngarang ayuk pung nipang amini kullom tawad thingnare hari asi baksang adu yamna patapum thabaga loinana sarugi saruk singa yambo in tawri yamasigi matan Yeripuk Police Station da su moto case ma register tawkri Yeripuk Police Station ki officer in charge yauna executive magistrate forensic team amana hakchang adu yengsalaba matung atai makha tawa thabakidama zenim smoke da thamkri hari Longza da Kunjasna police te attack tawkri sin Kuki Mizo army gi commander in chief fare draga masung khulai lalon basing phana bagi damakta operation sa thanaba sangsiluba Sandel district police ki team da Longza kul gi Kunjasni attack tawkri amaram da Assam Rifles na sin Kuki Mizo army ki commander in chief fare Police ki phangwa pauna hai Sandel district Longza khul area da lonia da mong da khulai amadi drug puthok pusin tawre heba akaknaba paw ma phangmadagi ngar numidang Sandel district police ki team amana operation sa thanaba mafamadur sangsilubuda pamdaba thaudor thokibani numidang pung mapan ga makhairom tabada Sandel district police ki ASP na lusingba team maduna Longza khul mapa yorakpada masing yamlaba khul gi nupi amasum nupa singna lambi thingduna police team adubu sangba thingki Police ki mekedi ki khunja sing adu hando hananaba phanakana honarabasu hando o habi yakidi hairi Police ki masum khunja sing ki marakta wari sanaramadagi khanghaudana khunja sing police team adu gi mathakta nungthomjilakhi utup watup sejinaduna police ki gari sing adu attack tarakri khunja sing ki attack adu Sandel district police ki additional SP ki gari yauna police ki gari sing akai ti thoki hairi Thaudo aduga mari lainana Sandel district police na case ma lokotuna makhatana thijinbegi thabuk sathari adumapo haujuk phawbra thaudoga mari lainana mi phabadi leitri hairi amaramna sin Kuki Mizo army CKMA gi commander in chief Paulen Guite Sekuntragatre suba Assam Rifles na khulai ga kona na fakhri police tagi phangwa pauna hai Paulen Guite Singat sub division gi manungda leiba Mongjang khul gi chief su oibani Myanmar India border drug amasum khulai kya trafficking tawbagi kingpin oibigi mathakta Indo Myanmar border village volunteer IMB bihi kauba lahulub ama English singani ga khungo humdu linkhatuna anti social oiba thabak thorum kya sa thabra sienaba misakni haina paushna hari AR gi timaduna mongonde AK47 rifle ani magazine ani kapiyari ba maru kunthraga mathoi SLR gi kapiyari ba maru sama yankhai sel oina lupa lak ama bulletproof ama masum treta ama mobile phone ani funky paraba Paulen Guiti amasum khulai singadu makhata ba logyo ba thabala khonaba so Sambor police station sinara khari tax devolution thadokpara Manipur gi koti 17 ka kungatre yauri Ministry of Finance na ngarang October amada laiba sigi state khudimaki additional tax devolution gi sanpham puna lupa koti lamag lising amaga 7 ka ohum thadokre Masida Manipur gi oina lupa koti 17 ka kungatre yauri Festival season asida state development amasum welfare gi thabak singda mateng pangnapiki damak thadokliba additional tax devolution gi sanpham asigi manungda awang nungpoki state nipan gi oina apun balupa koti sanipan ga satruka humfuga nipan gi sanpham asi thadokpada yauri hairiba sanpham asigi manungda Assam na khwaidi gi yamna lupa koti lising hungu samaga humdraga nipan phangdi masigi manungda Arunachal Pradesh na lupa koti lising amaga 17 ka marfuga manga Meghalaya na lupa koti 17 ka humdraga mapan Manipur na lupa koti 17 ka kunga tared Tripura na lupa koti 17 ka taraga mapan Nagaland na lupa koti sangaga humdraga nipan Mizoram na lupa koti sangaga nipan amasum Sikkim na lupa koti sahunga maudraga mari phangdi
Ministry na senpamsing asi thadokpada thamliba wafamdi senpamsing asina capital expenditure hengat hananaba thabuk lokhatpa amasum festival gi matam asida sakko thorang gi thabak sing pekhatpa ngamlagani senpam asi October 10 da thadokadaba lupa koti lising marfu ga mathuiga satre ko kunthra ga manga gi thagi installment adugi mathaktani hairi iramasi gi matangda Assam ki Minister Himanta Biswa Sarma Prime Minister Narendra Modi amasum Union Finance Minister Nirmala Sitharaman gi mafamda tawbimal khangbu laduna mahakna hai senpam asina state asigi soko thorang gi hiramda mapung phana matam sana thabak pangthok pangmalagani panmaya badi Assam gi oina de hoki basahida advance oina thadok ki senpam lupa koti lising manga ga songa ga humdra ga humdoi adudagi sai asida thadok li senpam asina masing hanthari Constitution gi framework ki matung ina center na khomjinba tax ki senpam gi sara nifugu mathoi di senba sai yame gi manungda state sing installment oina yentokada bani yendokpi gi mawong asina leba asigi cooperative federation amasum india gi english ngani ga nifugu tereta panam thamliba bekshit bharat ki manglana du mating pangna bani hari Police ki gari thugai bada sena basing phakre haukiba September 13 Imphal East ki pukhau Furzu da thoki ba thawdo odur mapung oina siena bani hai ba miweni police na fotkri Manipur police na thadorak pa chirola man hai September 13 da thoki ba thawdok ta siena bani hai ba gi damak yum sakasa numita yumnam patlo awang laikai digi Manipur police na phara ba miweni edudi pukhau na harup tagi konjengbam nanaw Elias Arunji sai kunga mathoi amasung khewa Furzu dagi hackruism khamba sai nipfugum de kawe hari Haukiba September 13 ki ayuk pung 10 ga minute nifurum tabada Khewa Furzu gi miyamna lambida job card suringaida I-20 amadi Baleno car ama hangat handa thawba ubudagi job card suriba miyoi khrana khamduna hanglubada miyoi amadagi drug phaba lakpani haina phungdokibani tungna mi phaba lakpoiramadagi khosaunaraba miyamna irang sagalakpadagi I-20 amasum Baleno car adu thuwai hibani haidi Governor Delhi de sakre October 3 ta halakani lengak semagi na te sako thorangini Governor Jay Kumar Balana Moksa gumna ngasi Imphal gi Gandhi Memorial Hall da pangtoku Mahatma Gandhi gi mapokumon thorma masum City Convention Center da pangtoki ba mamang thagi taraga terete gi hoduna satharki ba Nation First 875 campaign losin bigi thoram saru yaram laba matung ngara nungthil pung amaga makhai tarak pa Indigo flight amada Delhi gi damang Imphal thadokre ngara Imphal da maruiba thauramani de saruk yaramlaba matungda mahakna Delhi de sakribasi kari maram gino yuna lenga ki mari lenaba ministry gi mekedi gi mahakpu lakna ba khangalakibra natragana magna manipura hauji ori ba law and order ki phibam yauna operation puraktri ba phawbu lana sigi matangna marik sumba report ama yuna lenga ta lankhana ba satkribra haiduna pauksi amana khungul lirubuda phanglakpu report sing hai Ngarang Governor ni Imphal gi tuan mafam ani da pangtokpa maru ebe thoramani yoramlaga Delhi da prap sakribasi makpu union lenga ki mekedi kawrakibleti adobu numi khrani gi mamangda mahakna CLO dana Rasbona pangtoki ba Governor in Council gi mifam da puthokpa khanaki ba Manipur gi sako thorangi matang sangadaba CL yauna loishingadaba procedure sing loisiluna ba satpani hari President rule gi lenga makhata na union lenga na tha taruk sangdo halakrabasu saliba October tha sigi manungda anob lenga am linglak yabagi tha jaba lairibana masigi damak satkibra haina suma ki khungul lirubada ngasigi ma ki khongsat Manipur da popular ministry am amuhana thambaga mari lengadi nami khrani gi mamangda mahakna CLO duna pangtoki ba Governor in Council gi mifam singda Manipur gi pensioners sing gi pithokpam phokli ba senpam sing pithokpangam dabadagi yamlaba senpam ama backlog oiduna lerakliba si pithoknaba honagani haba wapam phongdokhibana masigi matangda mari lenaba union ministry singi official singa tana runaba satpoigani loinana IDP singi dam state lenga na thabak to onthokani haikiba sing mai pakna pekhatpada sangba mathau taba sing union lengak tigi athupa matamda pibirangaba taksin ba satpo oigani haidi pausna makhatana haibada mak tha sigi tarete Imphal pangthokadaba mera hokchong bi thoram saru gyab nangnana ba tha sigi taruk te Imphal amu halakani haidi mak na ngasi numit kharani gi damak Delhi de sakani haibasi handakta ikon kona Nagaland gi Governor gi SARS pubadagi state adura ma ki loina bi oiribi first lady ga satminarubani adu ba halakpa gi lambi dari mak Imphal lomda laklaga first lady na Dimapur dagi Delhi tamna aeroplane tongduna satkibadagi satkibadagi khangba haurabani haidi
ꯃꯍꯥꯛꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯗꯦꯜꯂꯤꯗ ꯍꯦꯛ ꯊꯨꯡꯕꯒ ꯄꯟꯊꯗꯅ ꯍꯌꯦꯡ ꯑꯌꯨꯛꯇꯒꯤ ꯍꯧꯔꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯔꯨꯑꯣꯏꯅ IDPꯁꯤꯡꯒꯤꯗꯃꯛ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯨꯅꯤꯌꯟ ꯂꯩꯉꯥꯛꯀꯤ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯎꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯂꯩꯍꯜꯂꯛꯅꯕꯒꯤ ꯋꯥꯐꯝ ꯌꯥꯎꯗꯦ ꯍꯥꯏꯔꯤ ꯗꯦꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯇ꯭ꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯄꯥꯅꯤ ꯍꯥꯏꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯔꯛꯂꯤꯕ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯄꯥꯡꯊꯣꯛꯂꯤꯕ ꯅꯦꯁꯅꯦꯜ ꯀ꯭ꯂꯤꯅꯤꯅꯦꯁ ꯗꯦ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯗꯤꯋꯥꯁꯀꯤ ꯃꯅꯨꯡ ꯆꯟꯅ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ GM ꯍꯣꯜ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯂꯨꯆꯤꯡꯕ ꯑꯁꯤꯒꯤ ꯃꯐꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯝꯈꯤ ꯊꯧꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯒꯚꯔꯅꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝ ꯂꯥꯟꯊꯦꯡꯒꯤ ꯃꯇꯝꯗ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯄꯤꯔꯝꯕ ꯑꯆꯨꯝꯕ ꯅꯟ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯗꯤ ꯃꯤꯄꯥꯜ ꯇꯥꯡꯗꯕ ꯍꯥꯏꯕ ꯄꯥꯎꯖꯦꯜꯁꯤꯡ ꯑꯁꯤꯒꯤ ꯃꯇꯝꯁꯤꯒꯁꯨ ꯑꯗꯨꯃꯛ ꯆꯟꯅꯔꯤ ꯃꯤꯄꯥꯜ ꯇꯥꯡꯗꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯋꯥꯈꯜꯂꯣꯟꯅꯤ ꯃꯁꯤꯅ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯃꯥꯡꯂꯣꯝꯗ ꯍꯦꯟꯅ ꯄꯨꯈꯠꯄ ꯑꯃꯗꯤ ꯏꯁꯥꯒꯤꯁꯨ ꯑꯐꯕ ꯑꯣꯏꯒꯅꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯃꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯂꯧꯅꯕꯒꯤ ꯏꯅꯣꯠ ꯄꯤꯔꯤ ꯍꯥꯏꯈꯤ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯃꯤꯁꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯅ ꯆꯠꯊꯔꯤ ꯍꯥꯏꯔꯗꯨꯅ ꯒꯚꯔꯅꯔꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯣꯀꯦꯜ ꯕꯣꯗꯤꯁꯤꯡꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯁꯦꯅꯤꯇꯦꯁꯟ ꯑꯃꯗꯤ ꯋꯦꯁ ꯃꯦꯅꯦꯖꯃꯦꯟꯠꯒꯤ ꯂꯝꯗ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕ ꯉꯝꯂꯤ ꯂꯨ ꯅꯥꯟꯕ ꯏꯟꯗꯤꯌꯥ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯁꯤ ꯂꯩꯕꯥꯛꯀꯤ ꯊꯥꯛꯇꯁꯨ ꯁꯛꯈꯪꯂꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯂꯨ ꯅꯥꯟꯍꯟꯕ ꯑꯃꯗꯤ ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯐꯒꯠꯂꯛꯅꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯤꯌꯥꯝ ꯂꯣꯀꯦꯜ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯏꯁꯇꯦꯠ ꯂꯩꯉꯥꯛꯅꯁꯨ ꯈꯨꯠꯁꯝꯅꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯔꯤ ꯍꯥꯏꯕꯗꯨꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯅ ꯃꯌꯦꯛ ꯁꯦꯡꯅ ꯇꯥꯛꯂꯦ ꯍꯥꯏꯈꯤ ꯃꯍꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯊꯧꯔꯥꯡ ꯃꯈꯥꯗ ꯃꯅꯤꯄꯨꯔꯒꯤ ꯅꯍꯥ ꯀꯌꯥꯗ ꯑꯅꯧꯕ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯐꯪꯍꯜꯂꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯄꯣꯠꯊꯣꯛꯁꯤꯡ ꯑꯃꯗꯤ ꯍꯦꯟꯂꯨꯝꯒꯤ ꯄꯣꯠꯊꯣꯛꯁꯤꯡ ꯃꯤꯌꯥꯝꯅ ꯍꯦꯟꯅ ꯄꯥꯝꯅꯔꯛꯄꯒ ꯂꯣꯏꯅꯅ ꯁꯦꯟꯊꯣꯛ ꯂꯩꯍꯟꯅꯕꯗꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯦ ꯍꯥꯏꯔꯤ ꯂꯨ ꯅꯥꯟꯕ ꯍꯥꯏꯕꯁꯤ ꯄꯨꯟꯁꯤꯒꯤ ꯃꯆꯠ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯨꯝꯅꯃꯛꯅ ꯍꯣꯠꯅꯃꯤꯟꯅꯔꯁꯤ ꯍꯥꯏꯔꯗꯨꯅ lu nanba ꯍꯛꯁꯦꯜꯒꯤ ꯂꯝꯗ ꯐꯒꯠꯍꯟꯕ ꯑꯃꯗꯤ ꯆꯥꯎꯈꯠ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯅꯕ ꯄꯨꯝꯅꯃꯛꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅꯁꯨ ꯒꯚꯔꯅꯔꯅ ꯑꯄꯤꯜ ꯇꯧꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝꯗ ꯁ꯭ꯄꯤꯀꯔ ꯇꯤ.ꯑꯩꯆ. ꯍꯩꯗ꯭ꯔꯕꯥꯗ ꯍꯥꯟꯅꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟ MLAꯁꯤꯡ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ DGP ꯁꯤꯚꯤꯜ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯒꯤ ꯃꯤꯇꯝꯗ ꯂꯩꯁꯨ ꯀꯠꯇꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕꯗ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯁꯤꯗ ꯒꯚꯔꯟꯃꯦꯟꯠ ꯗꯥꯟꯁ ꯀꯣꯂꯦꯖꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ Raghupati Rajaram haina mikthonba dance choreography ama utkibaga loinana Shiribal Mukandev Music College ki mahairoi singnasu isai sakhi Rims ta angang unaraba matung laikhidrabi Manjugi haksang Jenims ki medical sangna postmortem examination tawkhri VCSC ki matangna GSC amasum imung manunga Rims authority ga makhalamata yasinaba leiti GSC Mamang thagi taraga tarukta masagi ahanba angang unanabagidamagta Rimsta admit tawraklaba matung masanupi ama unaraga bleeding tawrakle haiduna operation sa thabada laikhidrabi lilong sajing awang laikhaidigi laikhidrabi nongthomam ningol singsubam ongbi manju se kunthraga taruk mapuroiba CS Niran gi haksang ngasi Jenims ki miral singda postmortem examination tawkhri maki haksang bu institute asigi miral singda postmortem examination tawbada executive magistrate ama saruk yakhibaga loinana video coverage tawkhi ngasi maki haksang bu postmortem examination tawkhibegi matangda JSC gi maikaidigi phungdorakhibada haujik phawbada mahak laikhidaba thagdokki matangda semkhiba JSC amasum maki imung manunga Rims authority gi maikaida hiram amatada yasinaba laitri adomainama mitai gi satnabida imung amagi miyoi laikhidraba matungda matam sangna aroiba mathomangam pangthoktana lairakpana imung gi miyoi sing saba thakpa tawraktaba amasum satnabi lainingi matungina aroiba mathomangam pangthoktaba yaraktabadagi postmortem examination asi pangthokani mak laikhidaba numitagi tharaga ngasi asi mahaki lana thorom pangthokadaba numini hari maram asina tangai fadana postmortem examination tawraba matungda mahaki aroiba mathomangam pangthokani hari thagdo asigi matangda police na case malakotuna investigation chathaba horak hari Miyam gidama kathoklaba MLA Ranjit Pulana lamjing biganu development committee kaksing khonau sugunu assembly constituency gi MLA K Ranjina kaksing khonau kaithil nauna sanabigi tharang torakpada kaithil safam gi matangda sayena bathon khiba matamdu maru oiba lusingwa moikhiba sathol gi advisor na mak masa khangna marana gi interest kari gi damak Manipur miyam gi lusingba sibu hunduna miyam na lana Haijinba amasum lamjingbagi thabak tawbiganu haina kaksing khunau gi development committee gi secretary TS Rishikesh na pawmising da phongthri ngarang kaksing khunau da pangthokpa pawgi mifam amada mahakna hai
Integrated Development Small and Medium Town Scheme IDSMTS ki makhada Kaksing Khonau Kaithel nauna sanaba thorang torakpada Kaithel safamgi sayenaba thulakpada MLA ke ranjina khul kaibagi muhuta Kaithel sadabana hena phai haibagi wakhalonda matamduda DPR thadabadagi phanadu lengak hanjankibani Kaithel sanaba sel adu kanamatana sijinakiba laiti haiki Sakot Thorang Loop Sathol Kaksing Khunau Development gi thabak sing thingjin hiduna ngasidagi sei tarakani thoi taragomdagi mamang de lairamba planning amakhak puthokuna ningsing lakli basi development committee na su yaifana bani khanduna thagatli dubu committee na hainingmadi sei taragani thoi taragomdagi mamang gi program amakhak ti ningsing laga kumja english ngani ga kunga mathoi da matamdugi minister Kaksing Khunau municipal council gi office buildings habigani haiduna masamano urep tamkhiba dudi Satholna kaukthokla malaiki municipal office asi sana bas minister na orek tamlamba nung adudi ngasi napi singnang na songjinduna mongchong on khibedigi mapamadu thiba khangdana lairi asiguma kya asi Satholna ubidra bra haina sangki resikes makata na hai umathol gi miyam da Zamabandi patapi di badu mari lenaba settlement office na patapi be yare haiduna pikibani pata adu MLA natragana minister na pibi yabanati haujuk su patadar singduna masa masa gi tax thizari bani hairaduna ana lengi matang na su Kaksing Khunau gi PHC gi laifam thokpa doctor amadi nurse matik sana thamduna PHC amagi laifam thokpa sing directly banaiki MLA ke ranjina sahi kunhena miyangi mihut oina thabak torakpada sayol Satholna Kaksing Khunau development gi thoram singda ta siengna maning halle hairagadi media gi kuthangda panghai haina bigi muhutta public platform amada miyamna witness ohenduna MLA na kadai phawpa miyam gi thabak tawkhi masum pangthokhidabana kaya no haibatu open debate oina tawna si haikena su pawusda makhata na su phungdorakli Tentakpa pau mana Lamsang Police Station anova criminal law hungi refresher course pangthokre Impal West District ki Lamsang da leba maphamasi ki police station ki campus ta leba asida mamang sahi gi July amadagi sanaragli ba anova criminal law hungi matangda police officer singa masum personal singa ningthi jana khangnabagi damag refresher course ama pangthokre haidi tendang nasum na myam na thamjage duga hauji ko ina di myam pau sum matang se lusinjarage masum makhata ba anova update myam punang ngamina saina channel sigi maikeri gi myang pham makhata na thamjari makhata ba anova update myam punang ngamina si